Babita RK Megi tang agum 2023 atam nana kuki narco terrorist singna maitai haiba jati da atam nana singna dunai khoi gi yum kai kaya mai thadok piraba amadi lan thum gaya mat piraba aduga thawai kaya pi khamna khraba matung ai khoina aduk ki matik wa nai khoi se lanjen narakle adubu Seltran force mayam ama tholak pada khoi aduk ki matik harau bo pokhi maramdi numit to da yum kai khara mai sa khrasu lan thum kaya mang khrasu makhoina khoi gi lem horiba lan thum amadi mai sa hauda ba yum singdo kanbirani khalu bada khoi aduk ki matik nungai ba phauki adubu madugi onna taina bada Central Force na khurak hangdana lerak laba kanda ai khoi gi yum singdo mathang mai thadok phirakhi aduga mayum da tumduna leizariba miwai phawba makhoina changduna hatuk pikhi adoi ba tardi Central Force na khoi gi leibak singa kan haidana tholak pagi artha leiribra masida sunatana India lengakna atamna na maitai haiba kanglup sida makhan gi tarok pala long kaya ai khoi na ngasisu mayok na raga lai adubu khwaidagi penjadaba amana nakal animak yengbiraga haurakliba irang se loisanbibagi mahutta makhoina atamnana PR thamlaklaba phawbada aikhoi gi maitai da khatang onsinba PR thamlakle aikhoi santi hanjalani yum changlani haina harau jabado pungmang mangki maramdi PR laklaba matungda atamnana maitai gi khungak pasing tamak phaba aduga kuki buna free thadokba khulai paina makhoi gi marakta phongna leiraba phawda karigumba action lama ta lokhat pidaba asumaina atamna na India government ai khoi da singnarak pase ta sengnamak nungaite ai khoi se Indian na tabra Manipur haiba lamdam se India gi manung channa leiba lam ama na tabra India government na Manipur gi lan thuma ma di mioi kayabu punsi kan bini haidana makhoi gi phiba nungda tiluraga ngasi ai khoi bo sumaina thambi base adukki matik pendaba oi aduna lamdam sigi miyam amadi CSO civil society organization maira paibi dagi singna amatta oina punsin biduna yum kaida sangba phangdriba ai khoi se amatta lising makhada punsin biraga ai khoi bu yum changna ba honabiu santi hanjale hairibasi ai khoina hujik phawba yum changba yadana leiri aduga Manipur gi mafam ayamba ai khoi chathok chasin tawbagi khudong chaba leitri ai khoi yum changba yadribanina santi hanjale e haiba yaroi ngasi lanjena duna relief camp da changja pham lauduna leiriba ai khoi puna maksina yum da hanjalaba ai gi iramdam da hana gumna leiraba matam du data ai khoi santi hanjala e haina loba yai adubo haujiki waina di santi hanjala e hairiba se kadai da santi hanjalak ibano aduduna aina lamdam sida leiriba mipum khuding mak lingjen manana hotna minaraga yum da sangba yadriba ai khoi bu amuktang di yum da hanjanaba asauba phirep lobiduna mayam punna pulap hotna minase haiba wafam se ai miyam gi mafam da thamjage